Fimu Setpa mi kaya Tampak Tamna Changsillakhre drone footage. Churachandpur Maikaidagi Fimu Setpa mi kaya ama torbung amasung Tampak Tamna numit nini mamangda Changsillakhre haiba drone na namba video footage ama na mayek siyang natakle. Press na phangba pawgi likhun amagi matungin na Churachandpur district amasung atay Myanmar ga tainaba district singda Myanmar da best tawba kuki lalawba sing Changsilakpa yai haibagi chingnaba leiringai cherakta haukiba ningthawkaba numitta Torbung area da thagatpa drone paiba kuki lalawba sing yauksille ITLF ke khud yauna violence ki thodok sing ase mangjong na plan tawraga chathavani haibagi video footage sing su phangba leikhravane amana namkhiba video da Churachandpur amasung Bisnupur district ani ki tainaba Torbung area da Fimu Setpa mi kaya chu thaba farm ama fauduna Changsilakpa mayek seng na ure makhoi adu amata oiba machu chap manaba phirol set le makhoi na Churachandpur district ki manung chanba mafam singdage tapna Changsillaktuna Torbung Govindapur tamna labuk phauduna Changsilakpa video footage adu da mayek seng na uba phangle makhoi na Churachandpur gi mafam singdagi lansilaklaga Bisnupur district ki tamna Changsilakpa drone number video footage adu da uba phangli haina su pawgi lekhuna sin haide panba yai me ahum dagi hauduna asumna sinba Tribal Solidarity March dagi hauduna ITLF ke volunteer singsu amuba machuge t-shirt lituna ngasi phawba khongjang kaya Changsillakhre volunteer sing asina Delhi amasung atay mafam singda protest tawba khudingmaktasu maruwaina t-shirt amuba machu ngakta litle Fimu Setpa sing asi Changsillakhre ba matungda haukiba ningthawkaba numita Manipur gi governor na Churachandpur dagi halakpada Govindapur heklan thokpaga khulai paiba kuki na hasing na Govindapur bunker lansilakpadage BDF ka nongmai kapna khe Thogdok tu da Fimu Setpa kuki lalawba siraga anina sogapan nangkhibane